Eigi eral kari lay COCOMI na kari da lankhi mama sabi amana aibo sam paiduna chingthoklaga fuhankhibani punsida kawbang amlaroidaba thodokni hairaduna isamangni khanjariba kaithel nupisingi maraktagi imagi maikhum uppa amana aigi sam paiduna chingthoklaga achum aran khangdana mop sagaliba nahasing aduda fuhanki haina imphal ras medicity da laying dunu leiriba desamgi hanagi president mayengbam somorjina ngasi pawmising da phongdokre aigi eral kari lay COCOMI na kari da lankhi haina mahangna hangladuna pawmising da hai ayhak ima mayam amana koisilaga kaithel aduda leikibani ima singaduna ayhakpo soidana kanbigani haibagi wakal khanjarami aduga imagi maikhum uppa kharana mahakbu mafam adudagi puthoklaga nahasing aduda sinabata natana makoisu phuba yauraki thodok adu ayhak yamna nungai khidi amasung maikhum oblaga ima saba tokpiyo manipurgi haujik oriba phibam masidagi kananaba lupkayana khongjang chathari COCOMI na hana mangjongna lauthokibagi matung ina khongjang aduda mahaksu saruk yawa lakibani mahak lisingani nipanda desamda yauraki aduga lisingani kuntaruk fawbada mahak jahi tarani lomasi mairoigi luchingba ama oina thabak tawraga lakibani alaman singi kudung induna isagi kananaba tawrage haina lakpa sunnati social media gi platform singda mawong chumdaba comment piriba singaduna aingonda karimata sokan gadaba leiti maramdi ayhak chumna miyamgi thabak tawbani lebaki luraba tanfam asida khunek manba miyoi kharana matam sangna miyamgi thabak tawrliba singda atamnana punsi temsingnabagi mami tai ayhak karida lankibage aranbadu putho achum aral khangdana mi amada hekta khut tharaga khunai asida purakadoribadu karambano aikogi mangda tariba singnabasingi paukhum maduna piba ngamgadoribra khunek manbasingna ihogi mingda kai henba pamdaba thodok thoga nabu honarakba singadu thidoklaga parat tambibagi tangai fadaba lei haiki